ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯏꯔꯥꯡ ꯑꯁꯤ ꯆꯣꯛꯊꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯕ ꯑꯣꯏꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤ ꯇꯥꯂꯝꯗꯅ ꯁꯥꯎꯟ ꯗꯕꯤꯡ ꯇꯧꯔꯒ ꯍꯥꯞꯄꯒ ꯁꯦꯝꯕꯒꯤꯗꯃꯛ ꯑꯥꯔꯇꯤꯁꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ 이붕아, ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯦꯅꯦ. ꯆꯥꯛꯀ ꯆꯥꯊꯣꯛ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ. ꯈꯨꯟ ꯉꯥꯛꯄ ꯊꯦꯡꯉꯅꯤ, ꯂꯣꯏꯁꯜꯂꯨ ꯂꯥꯛꯑꯣ. ꯏꯃꯥ ꯑꯩ ꯉꯁꯤ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯔꯣꯏ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯍꯛꯆꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯍꯥ, ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦꯕ? ꯀꯩꯗꯧꯔꯒꯦ? ꯍꯩꯃꯥ, ꯅꯁꯥꯁꯤꯗꯤ ꯄꯨꯡꯏꯪ ꯏꯪꯉꯤꯅ. ꯏꯃꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯤꯌꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯦ, 이चा다 ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯍꯥꯏꯌꯣ, ꯏꯃꯥꯗ ꯍꯥꯏꯌꯣ, ꯏꯃꯥ ꯂꯩꯁꯤꯗꯤ. 이마 ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯁꯦꯝꯗꯣ ꯐꯝ ꯊꯥꯗꯣ ꯍꯥꯏꯔꯨꯕ ꯁꯦꯝ ꯐꯝ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯅꯪꯁꯦ? ꯅꯠꯇꯦꯗ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯑꯕ ꯑꯣ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯣ, ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯣ. ꯐꯝ ꯊꯥꯗꯣ ꯍꯥꯏꯔꯨꯕꯗꯨꯗ ꯃꯤ ꯑꯃꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ. ꯃꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯍꯜꯂꯤꯕ ꯏꯆꯥꯕꯣ? ꯃꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯀꯗꯥꯏ? ꯐꯣꯟꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ. ꯇꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ. ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯐꯝ ꯊꯥꯗꯣꯛ ꯍꯥꯏꯔꯤꯕꯁꯤꯡ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯦ. 이붕어 너는 하루기 전부터 살까나 닥터 다리에네. 이붕어, 사골르누고. 시대 때는 현비요. 돈비야, 짜는 그릇이 먹네. 야니 아니 프라탄 바부. 이붕어나 타갈루리두부 가리기 타갈루리노. ꯃꯌꯥꯝꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕ ꯑꯗꯨꯒꯤ ꯊꯥꯒꯠꯂꯨꯔꯤꯅꯤ. 이사기 machinjina pangangda ngangningise phajana amta yengthokpiramo. 마기 말이시다. 방황다 강닝버기 아나바 뭐 레람거니. 꼭도 yeng드링아이다 머두 한 yeng토지. 나라이도 엄터 상네 띵토세. 예, 모ongom니네. 시네 니네 낭나 방황다 강절루리두디. 호직세 ngang 루르버니 생또이 mayam도 오래더나. kaisu tawdeda kok chakpade nate irangsida makok maru pandabadonu torakpusida hairi orangani panghai haibadi yaba nate ko nangna hairubagidamakta kok yengnanabane ai tharaisini hayengdedi pangangda ngangorono ko se pangang ngangdana bai hidam iramge ayukki sakya togane ani chasalu tummaga leinanabani jolam kawi